Arambai News Guwahati da Media Longi Pau Tabiruba Singbu Ihan Hanbukta da Jingangbam Suzitrani na Kurumjari. Huzingasigi Samlapa Breva Pau Sing Lowirasi. Asamgi Lahori Ghat ki Sinmi Ani gi Hakchang su ngasi phangkhre adubu asum ngaiba ngamlaktaba loinana hakchang phangani haibagi thajaba mangshilakpadagi hakchang phangdaba sinmi singi potloibagi thoram pangthoknabasu yaunarakli asumna Morigawda isingi chaw hankhrabasu Manipurgi Tupulgi laibak thiba thodoga du namaram oiraga Morigaw miyamgi maroina Kustali khungi khunja singi milu pirangdi ngasi phawba kangdri Panbayai, Manipurgi Tupulgi Tamthiraba Chingling Khaibagi Thokdokta Haujiksu Assamgi Sinmi Marigi Hakchang Thiba Phangdribane. Kasar District ki DC Arambai Kirtijali Kamrup ki DC oina ngasi transfer torokre. IS Rohan Kumar Jhana Kasargi Anoba DC Oragane. Panbayai Kirtijali Mathau Masak Khangbi Miyamgi Awabada Mateng Pangbi Miyamna Nungshijaba DC ni. Handaki Kasargi ising ichaw maroina Silchergi ichawgi awaba marakta masamak ichaw marakta miyamgi mateng pangkiwi IS officer ne. Kamrup ki DC oibatanatana Guwahati Biotech Park ki CEO amadi Assam Biotechnology Council gi su mahakna CEO oiragane. Ngasi Palarbon Youth Association na Maspara Ching Malekai Mayai Lekai amadi Makha Lekai gi punna yumnak chamaga yankhai henbada ichawgi tengbang sing yenthokre. Relief asida chamana chini thum biscuit sabun amadi soyabin na chingba yauri. Ngasi gi relief asida Komirei Kaithel Rims Southgate Lamfel Pat Imphal gi Polendra Hawaibam amadi Segaro Thoda Babok Lekai digi Rajesh Thangzamna lupalising tara selgi mateng panglakli. Makhatana awaba taraba singda mateng pangkhigani haina association asina phongdorakle asida sunatana lying thosana mahi Kanglup Imphal jiri amadi Kasargi thomi singna sen langduna Kasar sonagi manung chene leiba selu amadi dhamai gi ising ichawgi awaba taraba yum chamaromda tengbangi potlam sing yen thokre Asida sunatana Assamgi chawna awaba tahalibai chilinau singda ngamjaba mateng pinanaba Imphal dagi Nongthombam Rupachandra Maitei United People's Front ki maikei dagi masamak yauba khongbu amana ngasi Assamgi chaw nanglaba singda alu yam thum amadi soyabin na chingba yauna atai tai potlam kaya General Secretary Amsu Central Committee gi Secretary Kabarbam Bikramjit amadi maki khongbu gi kuthangda ngasi khusinakre Hauzik Manipur ki pauda Manipur da handak chahi asida mamangda mukta phawba tawkhidriba maongda lenga ki school singna afaba mahairoi sing admission tawhanabagi wakhalonda leijariba seat masingdagi mark wangna phanglaklaba mahairoi singbu free da seat amadi direct admission gi seat khara reserve tawduna admission process chathari Asigumba afaba khongthang asi thabak oina pangthokpada phajadaba maong khara miyamna pamna tamnariba Imphal manungi school kharada mayek sengna uba fangle haina MSU gi Secretary General Bikramjit Thongamna thadorokpa cherol amana phongdorakle Nagalamaromda Education S ki makhada leriba Government Higher Secondary School singda Principal singna khudong chagadaba maongda admission tawragani haina cherol thokibadu mahairoi singi damak yengbiraga online amadi offline animaki kuthangda admission form thabinaba MSF ki General Secretary Hizam Rosana thadorokpa cherol amana makhatana phongdorakle Cheragasida Tampasna Girls Higher Secondary School da class 11 da ming chananabagi form launanaba nupimacha mahairoi singi mama mapa amadi mabung mopa kayana gari manungda amadi school da kharana lambi da ahing yarek naduna entrance examination gi form launanaba ngainaki police na tankharaba fawda amukka halaktuna yarek naba kayamasu yauki Kalen Suti Matung Habadi July Tara Tarukta Amuk Hangduk Pugi Wafam Leramba do COVID case Hingalakpa Amadi COVID ki positivity rate Chada Taramanga Yorok Padagi Amadi Jahi Tarani Toimakagi Angang Sing vaccine Kapna Driba Maramna Hariba Angang Sing asi COVID Nanarak Payabagi Chang Yamnamak Wangle Maramaduna Oirakliba Pibam Amadi Angang Singi Health Safety da Midyang Tamlaga Manipur Lengakna School Pumba Habadi Government Aided Private
private schools CBSE da affiliate tauba state asida lariba schools khudaktagi July 13 fauba thinglagani haina H Gyan Prakash Commissioner Education School na thadorokpa chairol amana phongdorakle chahi kaya maichau taret ki mitam khilak khidraba adu hauzik paliba lengaga sina mitai miyam gi khalaga nongmaijing singda khinanaba pakhat pirakpa se paliba lengaga sigi achoba khudolamane asigi sumathakta maichau taret asiga yamnamak naksinaba hena sumafam chaba kanglagi manungda tongana maichau taret ki mitam amasu khinnaba athubada lengaga sina hotnabirabade miyamgi apenba haibadu amukka hena oigani haina Southeast Asia Cultural Organization SICO gi Publicity Secretary Thangzam Inauchana thadorokpa cherol amana phongdorakle Village Defense Force VTF singi duty ga chanaba rule and regulation sembiyu matam ga chanaba khusumal pibiyu haina dabi tawraga Kaisampat Lemazam Laikai Community Hall da Imphal West District VDF Guardian Association na wakat mifam ama chathakre wakat mifam asida VDF singi mama oibi chamri henbanasu saruk yakhe Ahanboy na Chess Olympiad Torch Relay Nagaland Faroga Mizoram Yorakre Torch Relay si Lengpui Airport ta thunglaba matung Lengpui Community Hall da puduna Grand Welcoming Ceremony pangthoke Torch si ngasi numidang Mizoram dagi Arunachal Pradesh ta panghigadabane Class 10 gi Manipuri language textbook semnanabagi matangda numit mangani gi oiba workshop ngasi dagi Tripura gi Directorate of Kokborok and Other Minority Language ki Conference Hall da haukre. Tripura lenga ki Education Department ki makhada lagliba July 15 fauba hariba workshop ase chathagadabane. Assam da haukiba pung kulbari asida COVID ki anoba positive case chahumga nifumari phangkre. Khwaidgi wangna phangliba se Dibrugad dagine. Kamrup Metro dagi nifum doi amadi Kamrup Rural dagi su nifumapan phangki. Mizoram dasu haukiba pung kun mari asida COVID ki anoba case chamaga kun phangkhe Manipur da yankhai mapan phangkhe India gi oina haukiba pung kun mari asida anoba case lising 13 ga chatruk 15 phangkre mioi kunna COVID number moiduna laikhide Lagliba July 19 da lebagasi oina President Mikhal ne NDA gi mirep Draupadi Murmu na awanglong poksin bathungna handakta vote khomba laklam labugi matung Lagliba July 19 da opposition gi President mirep Yaswant Sinha su Assam da lakadori luribadi opposition gi vote ki chang yankhai oijarabasu opposition manungda chingkhainaba uba fanglakle Sivsena na Murmu bu sagotkani haibagi phirep ngasi lauthokre Udhab Thackeray na Murmu Sogatpa Haukibadagi opposition came ta President Mikhal asida chingkhainaba urakle apna haujak phawa Canada vote pigadage haiba chapchaba khangbangamdre Nakalamarom Mamta Banerjee su phirep honglakadabagi phibam uwa fanglakle phibam asida NDA gi President mirep Draupadi Murmu na President oiragani haibagi thajaba chauna leirakle National emblem gi matangda rajniti gi charangnaba lepalaitre opposition na original emblem di santi oi amadi chinglemi adubu Prime Minister Narendra Modi na ngarang maikhum hangdokhiba emblem asidi yamnamak tamthiba saktam oi hairakle masi hindutwaga mari leina hanbani emblem bu ikai khumnadabani hairakle AMC nadi satyameva jayate haibagi mahutta sanghimeva jayate haina karimnaba wangang nganglakre adubu BJP nadi sarnath ki nongsa adudagi hongdokpa leite opposition na 2D gi mitna 3D yengbadagi khetnana uba oiramgani hairakle Mukhtar Abbas Naqvi nasu opposition nadi Modi gi nongsa ubada yamnamak kibani karimna rakre Nakalamarom center na emblem gi design onthokpa yabra haibagi wahang kayamasu lakle Spygate ki wathokama ngasi thorakre Pakistan ki columnist amadi ISI gi spy Nusrat Mirzana Hamid Ansari na India gi vice president oiringai mahakti atithi oina laklamki Congress ki matamaduda habadi English ngani mapanda mahakna Kolkata, Bengaluru, Chennai, amadi Delhi dasu laamki hairi. Aduga Arunathupki pau kaya ISI da sinakhi haina
columnist asina yamna ngakningai oiba wafam ama ngasi phongdorakre panba yai Republic Day gi thoramda national flag ta salute tawkhidaba yauna hanagi vice president Ansari cheyetnaba kayada takhibane ama boy jarabasu Pakistan gi columnist asigi wafam asi kayamuk yamna chumba natraga chumdaba haibadudi chapchaba khangba ngamdre यामनमक अंगकप थौदोगा मोइना रांगनिंग थौकाब नुमित मध्य प्रदेश की रघुनाथ पुलिस स्टेशन की मनुंग चन्ना रिजेंता खुंदा चंबल तुरेल द इरुजरिंगै चही 10 सुरब नुपा मचा अमा गुंबीरना योतख्रे रिपोर्ट मतुगिना नुपा मचा सिना इरुजरिंगै फुट 9 मुक सांगबा गुंबीरसना अटैक तौरखि हाइरे नुपा मचा सिना यामनमक थुना इरोइदुना कंगफालदा काखलकनबा होटनाखि अदुबु अचौबा गुंबीरसना angang asibu puduna chatki amadi madudagi yotkhibani haire tungda khunja singna chai thauri amadi lang tawduna gumbira sibu phakhe gumbira sigi mabuk len khaiduna angang asibu kanba ngamnanaba khudakta hotnakhi adubu angang asi adumak thiba phangkhidre हौकिबा चही मंगा असिदा पाकिस्तान ना नार्को टेरर पॉइजन कापसलकपदगी काश्मीर दा हीरोइन एब्यूज केस चादा लिसिंगनी हेंगलकपा उरी जम्मू काश्मीर दा पुंग खुदिंगी अनौबा ड्रग एडिक अममम डी एडिक्शन सेंटर दा चंगबा उ फंगले इंग्लिसिंगनी तरा तरुकता श्रीनगर दा लैबा गवर्नमेंट मेडिकल कॉलेज की ओरल सब्स्टिट्यूशन थेरापी सेंटर दा केस चमरीगा मरफुमापन फंगखे अदुबो इंग्लिसिंगनी कुनमा थोइददे केस लिसिंग 10 हेना फंगबंगम की कोरोना वायरस की सकलोन लेप लेतना होंग मरमना कोविड हेंगलकपा किनिंगाई ओइरक्ले फिवम असिदा असुम येंगदुना लेथोकपा यारक्ट्रे कंट्रोल तौननबा होनबगी तंगाई फदबा मतम लागले हाइना नेशनल इंडियन मेडिकल एसोसिएशन कोविड-19 टास्क फोर्स की को चेयरमैन डॉक्टर राजीव जयादेव नंगसी पाउमिशिंगदा फोंगदोरक्रे श्रीलंका दा मियामगी इहो नेमथद्री प्रेसिडेंट पु कोइथि थिरदुना मियामना कोलंबोगी लंबी सिंगदा कोइचे चटली लोइना राष्ट्रपति भवन दसु मियाम लाकनबा लेप लेट्री श्रीलंका की प्रेसिडेंट गोताबाया राजापक्षाना ममैददी माकी रिजिग्नेशन लेटर खुयेक थाखरे अमदी वाफमसी पार्लियामेंट की स्पीकर ना लेबाक मियामदा हयेंग लाउथोकलगने नाकल अमरोमदा गो होम गोता खोंजंगी मिहुत सिंगना पॉलिटिकल पार्टी लीडर सिंगा यामना थुनमक पॉलिटिकल वाथोक असे संताइननबा फमिनरगनी हाइरे नाकल अमरोमदा श्रीलंकान पार्लियामेंट लाक्लिबा जुलाई 15 दा कौरगनी अदुगा अनोबा प्रेसिडेंटना जुलाई 10 दा मुक खल्लगनी हाइरे अरोइबदा ngasi tentak pamaroiba pau khara ngasi so Assam da Japanese encephalitis number moiduna miyoi ani leikhidre kha Kamrup ki Meghalaya border da unkhatnaba hengalakle upper Tarabari gi Assam gi lamdagi Assam gi miyoi yankhai hena Meghalaya na tan khairakpadagi hauzik jari hatalaiba epsu office da changjafam logduna leire Assam gi missing asi Englishingani kuntra taruk tadi crore mari oiraba yai haina National Commission on Population NCP na हाइरक्ले असम दा यामनमकन नोंग ताबा सिना चामना थाबा मदि लोकपदा खुदोंग चादब कया मायोकनरे हाइना दी एसोसिएशन ऑफ इंडिया ना हाइरक्ले ऑल एसएमई स्टूडेंट्स एसोसिएशन ना न्यू दिल्ली ना लाग एसोसिएशन न्यू दिल्ली ना लागलिबा सेशन इंग्लिशिंगनी कुनिथोय कुलहुमदोय गी होइना दिल्ली यूनिवर्सिटी दा मिंग चनबा पांबा असम मदि अवांग नोंग पोखी भाइरोय सिंगी येंगदुना admission help desk ama hangdokre thasi gi tara nipanda pangthugadoriba tara taruk suba president mikhal gi ballot box ballot paper yauna marilina polam sing sil toroga hayeng imphal da thunglaragane Naga National Political Group ki working committee na Naga miyam na gun culture thadoki ba kuire Naga miyam na pamliba se Naga political solution ni hairakle Meghalaya की CM Conrad के संगमाना महाकी मपाबुंगी मिंग द पीकेदबा फेलोशिप PA संगमा फेलोशिप फॉर लीगल एंड पॉलिसी रिसर्च ngasi योजना भवन दा हांगदोखरे जी न्यूज तगी हंदक ता तोखिबा जर्नलिस्ट सुधीर चौधरी कंसल्टिंग एडिटर ओइना आज तक ता मुक चंगलखरे
RSS Luchingba Indres Kumarna Irai Numit Asidi Muslim Singi Lai Kurumba Numitni Adubu Lana Lamjinglaba Muslim Naharol Karana Numit Asibu Nunglang Bugin Numit Oina Siznabasi Jumde Hairakle UK da President Mire Boriba Indian origin Sunakna Tory gi support phangkhre Tory MP Kunmukna Mahakpu support Torogani Lauthokre Panbayai Lagliba September Mangada UK gi Anuba Prime Minister gi Ming Lauthokadoribane Navagi jail Thugabagi Loktunabada Chenaba Romi India da Tharaklagane Mahakpu repatriate Taubidanabagi Haizava Hong Kong gi court amana reject Tokre China na ASEAN gi lebak sing da big power sing gi satrang po oina sizna handanaba akanba warning pirakle amade Common University Entrance Test Kuwait UZ Inglisingani kuni thoigi phase 1 gi oina admit card amadi Kuwait ki official website ta piba hawkre ngasi gare di Arambai News Guwahati da mitilon gi pau sandok chaba matan solution jabaga loinana tabiriba singbo amukhasu hanna khurum jare